amagi punsida khwaidigi maru oiba tangka amani haina satragi punsi tangka asibu longnai. Hairiba tangka matek asigi makha pona mi adugi tungi punsigi mong matog lepi. Satra ama oiringaida mama mapagi oza singi asaga loinana mahakna chali habise mahakna ningsinggadabani. Satra oiringagi punsi asida miyuibagi character tungi punsigi planning kaya ama akoina semogdoribani. Makoising ase inkhalakliba naha ngaktani. Inkhalakliba naha sing haibase makoigi punsida yenglu khudimak loinamak pami ifada fajai. Matam asida makoida relationship ta laiba makoi pami loinana matam nasu makoida ithilpi. Matang asidani akoina relationship ta laibagi mangzaba tongzaba akoina satra sing aduda khangangadoriba. Satra amana karigumba relationship ta laikhiba taragadi mahakna relationship haibadi emotional gi oiba nungaiba kaya adudu puning changkhiba maramna mahakki tungda lagaduba challenges sing adu mayoknaba ngamde. Satra ama oiringai gi punsida relationship ta laikhibana kari mangzaba pibage haibado akoi yengminasi. Ihan hanbada distraction from studies mahakki lairik-tagi mahak puning thaidorakani. Satra amagi punsigi khwaidigi maru oiba asidi lairik tambasini, lairik ta puning sangba aduni, lairik paba aduni. Mama mapagi achoba asa kayaga loinana satra aduna chali haibasa satra khudimangna kauroidabani. Loinana school gi oiba oza singi oiba asasu makoida thamni haibasisu makoina ningsinggadabani. Adubu karigumba satra aduna relationship ta changkiba taragadi matam aduda satra aduna lairik tagi puning leithorakani. Loinana mahakna khangnazariba natraga khangnazaribi kanagumbi adugidamak manglan mangduna mondrang sanaduna lairik tagi puning leithorakba hawrakani. Anisubada academic stress amasung relationship ki stress mongoda lakani. Academic stress hairagadi satra ama oiragadi exam thaba ozana para pharau masi homework taru hairakba ase masana tabani. Hairibasing ado honanaba matamda satra khudimakta stress thoi haibase akoi khudimona loinama khangi. Karigumba satra aduna relationship ta laikiba taragadi hairiba punam adugi mathaktasu mahakna khangnazariba natraga khangnazaribi nupi natraga nupa adugi damaktasu magi makokta stress purasakani haibadi polum puraga chakani. Karigumba nangna khangnaruriba misak aduna nangonda hainingdaba matau ama utpa matamda natraga atopa miyoi amaga lona relationship ta lainai haiba nahakna khalakpa matam aduda nangi wakal adu phathaba ngamloi. Masina maram oiraga stress level hengalakani lairik tagi puning laithokpa horkani. Hairibasing asibuni relationship stress hairibase stress khudim ase magi oktaka thungkalaga chitpa matamda mahak uba thangma ngamaktabagi maramna mangonda depression lakani. Karigumba mahakna depression ase mangonda lakiba taragadi punsigi oiba lawridaba firep suicide attempt fawba mangonda lakpa yai. Matangda dependency kanagumba mi amana satra amana relationship ta laikhiba taragadi emotional gi oiba dependency haibadi mahaki ningi oiba emotion gi oiba ado mahangna khangnazariba nupa natraga nupi adugi makha polakpa yai. Karigumba makhoi gi makha ponkhiba taragadi nipa natraga nupi aduna mahaki oiba chakwachaba haibadi personal growth amasung mahakna tawribasi fayabra nattaga fatabra ai kari tawba tai haiba adugumba makhagi decision lawbagi sakti punamak adu mangkhiduna mahakki khangnazariba nupa natraga nupi adugi makhapona mahakna decision lawgani matam leba khibikta makhoina haiba adu khaktamak tanabu honare hairaga makhoina lawrakliba hairagliba wa aduna achumbani hairaga mahakki decision lawba ngamagi sakti edu fobo mangkhigani. Mathangdana financial strains haibadi relationship ta lairiba miyoi khudimangna harau kumai lakpa matamda khudul piningba gift piningba present tawningba haibase masana tabani. Maram aduna satra aduna mama mapada ai boy watli lairik watli haiduna makoidagi paisa hena lauthorakpa natraga tuition gi paisa fees tauna haijinduna mama mapadagi paisa hena lauthorakpa haibase masana tabani. Mahangna lauthorakliba ado henjana haijaluriba ado karigumba mama mapana khanglakpa mikuk aduda mama mapana makhoida thamlamba asa khudimak
ꯃꯥꯡꯈꯤꯒꯅꯤ ꯍꯥꯏꯕꯁꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯈꯣꯏ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯊꯪꯗꯅ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯅꯤꯡꯗ ꯀꯣꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯀꯔꯤꯒꯤꯗꯃꯛ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯅꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯤ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯇꯝꯕ ꯌꯥꯕ꯭ꯔꯥ ꯇꯨꯡꯗ ꯑꯩ ꯃꯁꯤ ꯑꯃ ꯑꯣꯏꯒꯦ ꯑꯩ ꯃꯗꯨꯗ ꯇꯝꯒꯦ ꯑꯩꯒꯤ ꯄꯦꯁꯤ ꯑꯗꯨ ꯌꯧꯒꯦ ꯑꯩꯒꯤ ꯃꯥꯔꯛ ꯑꯗꯨ ꯌꯧꯒꯦ ꯑꯩ ꯔꯦꯡꯛ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯕ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒ ꯂꯣꯏꯅꯃꯛ ꯂꯥꯏꯔꯤꯛ ꯇꯝꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔꯒꯤ ꯗꯤꯁꯤꯖꯟ ꯂꯧꯔꯛꯀꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯝꯖꯔꯝꯕ ꯑꯦꯆꯤꯞꯃꯦꯟ ꯇꯥꯟꯒꯤ ꯈꯟꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯣꯏꯅ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯆꯥꯎꯅ ꯂꯩ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯇ ꯏꯁꯨ ꯊꯣꯛꯂꯛꯄ ꯍꯥꯏꯕꯗꯤ ꯑꯋꯥꯕ ꯑꯣꯏꯔꯛꯄ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯇꯝ ꯄꯤꯕ ꯃꯊꯧ ꯌꯥꯝꯅ ꯇꯥꯏ ꯃꯇꯝ ꯄꯤꯔꯤꯕ ꯃꯇꯤꯛ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯠꯂꯤ ꯑꯁꯨꯝꯅ ꯔꯤꯂꯦꯁꯟꯁꯤꯞꯇ ꯃꯇꯝ ꯄꯤꯈꯤꯕꯒꯤ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯆꯥꯡ ꯋꯥꯠꯂꯛꯀꯅꯤ ꯃꯉꯣꯟꯗ ꯂꯥꯏꯔꯤꯛ पाबगी मतम अमसुंग रिलेशनशिप अदुबु मेंटेन तौनबगी हाइबदी खंगनरिबा नुपा नत्रग नुपी अदुदा वरी सानबा मतम पीनबो होनबदा टाइम मैनेजमेंट कॉन्फ्लिक्ट हाइबदी चयेनबा थोलक्तुना मंगोंदा हेल्दी रिलेशनशिप सु ओइबंग गमलोय लोइने लोइनेना लाइरिक द पुनिंग चंगदबगी मरमना मांगधरकपसु ओइरकनी मथंगदा पर्सनल डेवलपमेंट द लिमिटेशन थोलकपा हाइबदी इसागी चावखटनबो होनबा मतमदा अयत पिरकपा हायर सेकेंडरी हाई स्कूल लाइफ नत्रगा कॉलेज तमलिंगी मतमदा छात्र अदुना करिगुंबा रिलेशनशिप ता लैखिबा तारगदी मंगोंदा पर्सनल डेवलपमेंट गे मतम लैरोय हाइबदी महाकना तमनिंगलिबा नत्रगा तौनिंगलिबा थबक खुदिमा दो तौबा ngambagi matam मंगोंदा फंगलोय महाकना मतम लैबा खिबिकता मागी पार्टनर ओइरिबा खंगना जरिबा मी अदुदा हेना पुनिंग चंगखिबगी मरमना थबक अमता मंगोंदा पुनिंग चंगबा ngamloy masina maram oiraga masana masabu kanano aingonda kari gun cheli haibasing ado self discovery tawbagi matam laitraduna mahakna maithibagi lambido khong thangba hawrkani aduna chhatra oiningegi matamda relationship ta leiba haibase yari makai leitano honagadabani relationship ta laikhiba chhatra chamagi manungda 99% di punsigi oiba goal mahakna pamjariba aim amasung mahakna pamjariba achievement adudagi nathairaktuna maithibagi punsi fangi haibase akoina ningsinggadabani loishalakpada aina haijininglibadi chhatra amada relationship ta leiganu haibase yaroi maramdi masi matamna purakpani adugi mahutta छात्र अदुदा नखोइना रिलेशनशिप ता लैखिबा तारगदी मदुगी मांगजबा अमसुंग तोंगजबा हाइबदो मयेक सेंगना मखोइदा खंगनबा मथौ ताई करिगुंबा चैनल असिना अदोमदा कानबा पि हाइना खल्लबदी चैनल असिबु लाइक अमसुंग शेयर तौबा कौबिगनु।